Adom na fangningba khuding phangba pambibra. Adom gi life transform tauba pambibra. Exponential growth pambibra. Great success pambibra. Adom na oheningba life ohenba pambibra. If yes, video asidagi khangminarsi. Subscribe to video ichilnaw sina subscribe to view adaga bell icon su nambiyu. Aikoina poklakpa matamda aikoigi subconscious mind si ahangba memory card kumbani. Aikoina takiba, ukiba, yengkiba, wahi wata information sing adu aikoigi subconscious mind da store tawi, madugi matung ina program tawi. Madugi matung ina aikoigi behavior, character, emotion, feelings, financial condition asina singba sing asi oihali. Angang oiringay matamdadi fattaba information filter tawa heitribana hanjin taruba uruba yengluba khuding subconscious mind na lotion kibani adubu hauzik karisu waningai oide oiningba life oinaba fangningba apamba fangnaba life sense taunaba aikoigi subconscious mind reprogram towarsi aikoigi mind asi conscious and subconscious ani thokna khaidoi habasi mamangi video da khangkre yingbidriba oirgadi description da link pijaramge aikoigi subconscious mind fajana program tawdabuna karamna aikoigi punsida sokali example ama haijage subconscious mind sina adomgi sakhauni haina khalasi sakhauda afaba chinja khaktamak pirgadi sakhauna atopa organ singda vitamins or minerals darkar oibasing adu piduna overall afaba hakchang ama oidoini masiga chapmanana conscious na subconscious ta afaba information khaktamak pisalagadi afaba subconscious mind ohenduna aikoibu afaba thabak tohonduna afaba nungai afaba punsi ogedoribani. So subconscious mind reprogram tonaba step number 1 filter your information. Adomgi conscious mind sijinnaduna adomna taruba uruba yenglubadagi fanglakpa information sing adu check tobiyu afaba kai subconscious mind da thajinbiyu fattavakai thajinbiganu ignore tobiyu. Number 2 plan your day. Tumdringaida hayengi haubadagina loiba fauba plan tobiyu. For example karam kanda haugani maru eba thabak kari tawgani asina chingba afaba nungchil ohenge hairgadi afaba ayuk ohenbiyu afaba ayuk oinabagidamak afaba numidang ohenbiyu. Number 3 imagine your goal. Mid wishinbiraga adomgi pandam adu imagine tobiyu pandam masing yamlagadi amamamta oina matang imagine tobiyu. Number 4 subconscious mind na highly active oirakpa matambu fajana sijinnabiyu. Subconscious mind na highly active oiba horakpa matamsi aikoina tumthaba horakpa matamsini haibadi conscious mind na inactive oirakpa aduga subconscious mind na highly active oirakpa matamni matamasida adumna oiningleba life adu oinaba afaba wahai haibiyu afaba wakhal khanbiyu afaba information tabiyu. For example ai hakchang fargani ai paisa pairagani aigi pandam phangba ngamlagani aigi punsi harau tayamba nungai yaifaba oiragani asumna haibiyu natragana adomna hainingleba wahising adu adomgi phone da record tobiyu aduga nungtigi tumlamdaida thabiraga tabiyu. Number 5 tumthadringaida question amadi adomgi subconscious mind da sungsoi choidana hangbiyu. For example adom paisa paiba pamlagadi ai paisa karamna paigani haina hangbiyu madugi paukhum adomgi subconscious mind na pirakani aduna tumlamdaida paisa laite haina wabagi mahutta question oina hangbiyu. Health ki maramda oibayai, wealth ki maramda oibayai, relationship ki maramda oibayai, career ki maramda oibayai adomgi subconscious mind yamna powerful oi ahing amada answer pirakragadi nimit kharaniga matam pibiyu sungsoi choidana answer fangani. Hariba stepsing asi nongnini khak tawraga result phangde haina tokpiganu adomna oiningba life oidri fauba leptana tobiyu. Masini video asida aikoigi subconscious mind karamna reprogram togani haba khangle reprogram tonaba stepsing adu ningsingsi filter your information, plan your day, imagine your goal. Subconscious mind na highly active oirakpa matambu fajana sijinnabiyu. Tumthadringaida question amadi adomgi subconscious mind da sungsoi choidana hangbiyu. Loiba fauba yengbibagidamagta mayam punamakpu hainingai leitana thagatchari.